Erang Karamba Matamda Loigadage Haiba Ngamde Manipur Thukai Basing Lady Makai Adumak Tengnaba Tabani Biren Tha Taret Henjelaklaba Maitei Amasung Kuki Anigi Marakta Tokliba Erang Asi Karamba Matamda Loigadage Haiba Ngamde Tauribalan si Manipur Thukai ge Haiba Kangbuga Manipur Thukai bi Yarui Haiba Kangbugani Manipur Thukai ge Khaliba Makoi Leriba Makaiti Adumak Tengnaraga Laiba Tabani Haina Ngasi Silsar the Pangthokiba Thoram Amada Saruk Yakiba Chief Minister N Biren Singhana Paumi Singh the Phongdokhre Ngasi All Assam Manipuri Youth Association Sinduna Assam gi Manung Channa Silsar gi Buddha Patil Part 4 gi Khoirenda Manipuri Unity Convention Lisingani Kunumdoi gi Thoram Ama Manipur Chief Minister N Biren Minister Singh amasung MLA Singh Saruk Yaduna Pangthoki Convention adu Saruk Yakiba Chief Minister N Biren Singhada Paumi Singhna Manipur da Hojik Thokliba Erang asina maram oiraga Tangdu Leita da Bapibam Amada Matam Kuina Lairakba asi Kayam Kuina Laikhigadage Haina Hangki Paumi Singhi Wahangi Bakum Piraduna Chief Minister N Biren Hai Hojik Manipur da Thokliba Erang asi Manipur Thukai ge Haina Sangsilakpa Singa Manipur Thukai ba Yaroi Haiba Anigi Marakta Taunabani Maram aduna Manipur Thukai ge Haiba Singasina Manipur Thukai Roi Hairagadi Erang asi Loisinba Yare Adubo Manipur Thukai ni Haina Tauri Makaidi Aikoina Adumak Ngaklaga Laiba Tabani Maram aduna Karamba Matamda Loisingadage Haiba Dudi Haiba Ngamde Biren Hai Kasarda Lairiba Lengondabi Pata Gambir Singa amasung Narsinga gi mitam sarga khillagani Masina Manipur amadi Manipur gi wangmada Lairiba Maitei Singh amatu oina punsinabada achobo inot ama piragani Manipur Singh Kasarda Lakpa Matamda Makhoigi Panthungpam Oinanaba Guest House amasung State Government ki Lairiba Minister Singha Tanaraga Athuba Matamda Saragani Assamda Lairiba Maitei Singh amasung Vishnu Priya Ichil Inau Singh nasu Manipurda Laktuna Tung Koina Chatnagadaba Apunbagi Oiba Committee ama semlaga Tongan ba State Singda Kundariba Maitei Singh punna Chatminnaduna Chawkhatpagi Maikaida Sangsinnaba Honabagi Thodang ama Lominasi Vishnu Priya Singh OBC da Chalhanabasu Assamgi Chief Minister ga Tanaragani hainasu N Birena Phongdoki Ngasigi Thoram aduda Works Minister Govindas Konthokjam KFNPD Minister L Susindru Yaima MLA Singh TS Santi Moirang KS Ibomcha Lamlai amasung M Rameswar Kaksing Su Saruk Yaki All Assam Manipuri Youth Association gi President Roman Luangna preside tawduna thorum aduda Assam University gi Professor Dr. Biren Khumuzam Amsugi ex-president CS Bijando Manipuri National Council gi President KSS Singhajit Manipuri Sahitya Parishad Assam gi Vice President Akoijam Saupan Barak Valley Manipuri Women Apun Baluki Mihut Moirang Lai Women X4 Village Protection gi President Sunita Konthokjam Nikhil Ramkrishna Nikhil Vishnu Priya Manipuri Mahasabha gi Secretary General Dr. Sopan Sanskriti Parishad Central Committee ki President Dilip Singha NBMM Assam State ki President Arun Singha NBMM Manipuri State ki President RK Radha Mohan Mahasabha ki President Dr. KD Sastri Mahasabha ki Advisor Jugendra Su Saruk Yaki